Singjamei Chingamakha da laiba Gomti Enterprises na sajibu nongma panba Cheiraobagi numitagi April gi tang 13 faoba Makhal-makha kayagi offer pijagadauri loinana giveaway prizes ahum amasu thamjari slick blouse Lucknow work net blouse cotton blouse na chingba singda up to 50% offer pijagani zero khwang phanek akhet asung muka na chingbada 30% off pijagani Makhal-makha kayagi design amadi Cheiraobagi khudol tamnabagi Polister Suit su fangbigani giveaway gi oina first prize ta Phege Sabi Tangbung Muka Phenbi Blouse amadi fee second prize ta Muka Suit mapal hakpa amadi blouse third prize ta Muka Suit amadi blouse asina chingbani giveaway asibu yaobiningba singna ahanbada Instagram page Gomti Enterprises pu follow toubirammu ani subada post asida miyoi ahum mention toubirammu ahum subada post asi story da upload toubirammu loinana winner sing asi Singjamei 360 gi live ta April tang 13 da khanjagani akupa marol gi dama 9863812253 asida contact toubirau